ꯏꯝꯐꯥꯜ ꯇꯨꯔꯦꯜꯁꯤ ꯉꯔꯥꯡꯗꯒꯤꯗꯤ ꯏꯁꯤꯡ ꯈꯔ ꯍꯦꯟꯒꯠꯂꯛꯏ꯫ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟ ꯑꯅꯦꯝꯕ ꯃꯐꯝꯗꯗꯤ ꯑꯣꯚꯔꯐ꯭ꯂꯣ ꯇꯧꯕ ꯌꯥꯝ ꯌꯥꯎꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯑꯣꯚꯔꯐ꯭ꯂꯣ ꯇꯧꯕꯒꯤ ꯌꯥꯕꯒꯤ ꯆꯥꯡꯗꯨ ꯑꯣꯏꯗꯦ, ꯗꯦꯟꯖꯔ ꯑꯣꯏꯗꯦ꯫ ꯏꯁꯤꯡ ꯏꯆꯦꯜ ꯌꯥꯝ ꯀꯜꯂꯤ ꯇꯨꯔꯦꯟꯁꯦ꯫ ꯌꯥꯝꯅ ꯄꯥꯛꯏ, ꯃꯤꯇꯔ 200 ꯆꯥꯡꯗꯤ ꯄꯥꯛꯀꯅꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯁ꯭ꯋꯥꯏꯁꯦ꯫ ꯏꯝꯐꯥꯜ ꯚꯦꯂꯤꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯂꯣꯏꯅ ꯂꯝꯕꯤ ꯌꯥꯎꯅ ꯍꯧꯖꯤꯛ ꯏꯁꯤꯡ ꯊꯨꯝꯖꯤꯟꯅꯔꯦ, ꯄꯜꯂꯤ ꯀꯥꯏꯕ, ꯁꯤꯡꯉꯦꯟ ꯀꯥꯏꯕ ꯌꯥꯝ ꯌꯥꯎꯔꯦ꯫ ꯎꯀꯛꯂ ꯀꯩꯅꯣꯝ ꯇꯥꯎꯗ꯭ꯔꯤꯁꯦ꯫ ꯎ ꯑꯀꯪꯕ ꯃꯥꯜꯂꯦꯀꯣ ꯇꯥꯎꯗ꯭ꯔꯤꯁꯦ ꯉꯁꯤ꯫ ꯂꯩꯐ꯭ꯔꯥꯛꯄꯝ, ꯑꯣꯏꯅꯥꯝ ꯁ꯭ꯋꯥꯏꯗ ꯃꯐꯝ ꯑꯅꯦꯝꯕ ꯈꯔꯗꯤ ꯗꯦꯟꯖꯔ ꯂꯦꯚꯦꯜ ꯌꯧꯕ ꯌꯥꯎꯔꯦ, ꯑꯗꯨꯕꯨ ꯁ꯭ꯋꯥꯏ ꯑꯦꯔꯤꯌꯥꯁꯤꯗꯗꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯟꯁꯦ ꯋꯥꯡꯅ ꯂꯩꯕꯅꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗꯗꯤ ꯐꯨꯠ
ꯇꯔꯥꯒꯤ ꯃꯊꯛꯇ ꯂꯩꯔꯤꯀꯣ ꯇꯨꯔꯦꯟ ꯇꯣꯔꯕꯥꯜꯁꯤ ꯌꯧꯒꯗꯕ ꯏꯁꯤꯡꯁꯤꯅ ꯑꯗꯨꯅ ꯃꯌꯥꯝ ꯑꯂꯥꯔꯠ ꯑꯣꯏꯅ ꯂꯩꯃꯤꯟꯅꯁꯤ ꯅꯣꯡꯁꯨ ꯃꯈꯣꯏꯒꯤ ꯋꯦꯗꯔ ꯐꯣꯔꯀꯥꯁꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯣꯡꯁꯤ ꯂꯦꯞꯇꯅ ꯆꯨꯒꯅꯤ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨꯝ ꯐꯪꯉꯤ ꯅꯣꯔꯠ ꯏꯁꯀꯤ ꯁ꯭ꯇꯦꯠ ꯑꯌꯥꯝꯕ ꯂꯣꯏꯅ ꯏꯁꯤꯡ ꯆꯥꯎꯅꯔꯦ ꯃꯅꯤꯄꯨꯔꯁꯨ ꯌꯥꯎꯔꯦ ꯃꯐꯝꯁꯦ ꯏꯔꯝ ꯁꯤꯄꯥꯏꯅꯤ ꯋꯥꯡꯒꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯏꯔꯝ ꯁꯤꯄꯥꯏ ꯋꯥꯡꯒꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯏꯔꯝ ꯁꯤꯐꯥꯏ ꯑꯃꯗꯤ ꯑꯩꯈꯣꯏ ꯂꯤꯂꯣꯡ ꯀꯦꯟꯗ꯭ꯔꯒꯤ ꯑꯇꯧꯈꯣꯡ ꯑꯦꯔꯤꯌꯥꯅꯤ ꯃꯐꯝꯁꯦ ꯏꯁꯤꯡꯁꯤ ꯁꯥꯐꯨ ꯌꯥꯝ ꯀꯜꯂꯦ ꯁꯤꯒꯤ ꯏꯝꯐꯥꯜ ꯇꯨꯔꯦꯟꯒꯤ ꯏꯔꯦꯟꯁꯦ ꯁ꯭ꯋꯥꯏꯁꯦ ꯌꯥꯝ ꯄꯥꯛꯏ ꯃꯐꯝꯁꯤꯁꯨ ꯑꯗꯨꯒ ꯏꯁꯤꯡꯁꯤ ꯌꯥꯝ ꯀꯟ ꯆꯦꯜꯂꯤ ꯏꯔꯩꯁꯨ ꯌꯥꯝ ꯆꯥꯎꯕ ꯌꯥꯎꯔꯤ ꯏꯔꯩꯗꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯐꯝ ꯁ꯭ꯋꯥꯏꯁꯦ ꯗꯦꯟꯖꯔ ꯂꯦꯚꯦꯜ ꯌꯧꯗ꯭ꯔꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ ꯑꯇꯩ ꯃꯐꯝꯗ ꯑꯣꯚꯔ ꯐ꯭ꯂꯣ ꯇꯧꯔꯕꯁꯨ ꯁ꯭ꯋꯥꯏꯁꯤꯗꯗꯤ ꯇꯨꯔꯦꯟ ꯈꯣꯡꯕꯥꯟ ꯂꯧꯅꯝꯕꯥꯟꯁꯤꯡꯁꯤ ꯌꯥꯝ ꯋꯥꯡꯅ ꯂꯩꯔꯤ ꯉꯥꯁꯦ ꯑꯗꯨꯝ ꯅꯣꯔꯦꯟ ꯒꯦꯃꯤꯡ ꯉꯥꯁꯦ ꯏꯟ ꯆꯤꯡꯉꯒ ꯑꯗꯨꯝ ꯐꯥꯅꯕ ꯌꯥꯎꯔꯤ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯃꯤꯟꯅꯁꯤ ꯍꯧꯖꯤꯛ ꯅꯣꯡꯁꯨ ꯂꯦꯞꯇꯅ ꯆꯨꯕꯒꯤ ꯀꯟꯗꯤꯁꯟ ꯂꯩꯔꯤ ꯃꯈꯥ ꯇꯥꯅ ꯆꯨꯕꯒꯤ ꯃꯈꯥ ꯇꯥꯅ ꯆꯨꯔꯛꯄꯒꯤ ꯑꯣꯏꯊꯣꯛꯄꯁꯨ ꯂꯩꯔꯤ ꯅꯣꯡꯁꯨ ꯑꯗꯨꯝ ꯃꯪꯉꯤ ꯔꯣꯃꯦꯟ ꯒꯦꯃꯤꯡ ꯃꯐꯝꯁꯦ ꯋꯥꯡꯒꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯏꯔꯝ ꯁꯤꯄꯥꯏꯅꯤ ꯏꯔꯝ ꯁꯤꯄꯥꯏ ꯑꯃꯗꯤ ꯂꯤꯂꯣꯡ ꯑꯇꯧꯈꯣꯡ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯕꯣꯠ ꯁꯥꯏꯠꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯏꯔꯩꯒꯁꯤ ꯌꯥꯝ ꯆꯥꯎꯅ ꯂꯩꯁꯤꯜꯂꯒ ꯆꯠꯂꯦ
ꯁꯤꯒꯤ ꯃꯐꯝ ꯔꯤꯇꯦꯅꯤꯡ ꯋꯥꯜ ꯆꯜꯂꯤꯕꯁꯦ ꯍꯥꯟꯅꯗꯤ ꯁꯤ ꯏꯁꯇ꯭ꯔꯦꯠꯇ ꯂꯥꯛꯑꯒ ꯏꯁꯤꯡ ꯐꯨꯖꯟꯐꯝ ꯑꯣꯏꯔꯒ ꯌꯥꯝ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯔꯤꯇꯦꯅꯤꯡ ꯋꯥꯜꯁꯤꯅ ꯈꯔꯗꯤ ꯁꯥꯐꯕ ꯑꯣꯏꯈ꯭ꯔꯦ ꯑꯩ ꯀꯁꯥꯔꯒꯤꯅꯤ ꯀꯁꯥꯔꯣꯝꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯐꯤꯕꯝꯁꯦ ꯃꯅꯤꯄꯨꯔꯗꯗꯤ ꯌꯥꯗ꯭ꯔꯦ ꯂꯣꯏ ꯊꯨꯝꯃꯦ ꯃꯅꯤꯄꯨꯔꯒꯤ ꯚꯦꯂꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯌꯥꯝꯕ ꯏꯝꯐꯥꯜ ꯌꯥꯎꯅ ꯂꯣꯏꯅ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯇꯨꯔꯦꯜ ꯂꯧꯅꯝꯕꯥꯟ ꯀꯥꯏꯔꯒ ꯊꯨꯝꯖꯤꯟꯅꯕ ꯌꯥꯎꯔꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯇꯨꯔꯦꯟ ꯀꯥꯏꯕ ꯌꯥꯕꯒꯤ ꯀꯟꯗꯤꯁꯟ ꯐꯥꯎꯗꯤ ꯑꯣꯏꯗꯦ ꯗꯦꯟꯖꯔ ꯂꯦꯚꯦꯜꯁꯨ ꯌꯧꯗꯦ ꯏꯁꯤꯡꯁꯦ ꯅꯣꯡ ꯀꯟꯅ ꯆꯨꯔꯤ ꯍꯧꯖꯤꯛ ꯑꯩꯅ ꯂꯥꯏꯚ ꯊꯥꯖꯔꯤꯕ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯊꯥꯖꯔꯤꯕ ꯃꯐꯝꯁꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯋꯥꯡꯒꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯐꯝ ꯑꯃꯅꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯔꯤꯕ ꯇꯨꯔꯦꯟꯒꯤ ꯐꯤꯕꯝ ꯌꯦꯡꯍꯟꯖꯔꯤꯕꯁꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯃꯈꯥ ꯁ꯭ꯋꯥꯏꯗ ꯂꯥꯡ ꯊꯥꯕ ꯏꯟ ꯊꯥꯕꯁꯨ ꯌꯥꯎꯔꯦ ꯂꯥꯞꯃꯟꯈꯤꯕꯅ ꯖꯨꯝ ꯇꯧꯕꯗ ꯁꯦꯡ ꯁꯤꯗ ꯅꯨꯄꯥ ꯑꯃ ꯂꯥꯡ ꯊꯥꯔꯦ ꯑꯁ꯭ꯋꯥꯏꯗ ꯏꯟ ꯆꯤꯡꯕꯁꯨ ꯌꯥꯎꯔꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒ ꯊꯣꯏꯅ ꯂꯥꯞꯅꯗ꯭ꯔꯦ ꯁꯤꯒꯤ ꯇꯨꯔꯦꯟꯁꯦ ꯍꯧꯖꯤꯛ ꯄꯨꯡ 8:40 ꯆꯠꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯗ ꯑꯣꯏꯔꯤꯕ ꯇꯨꯔꯦꯟꯁꯦ ꯏꯁꯤꯡꯒꯤ ꯐꯤꯕꯝꯅꯤ ꯍꯧꯔꯦꯟ ꯋꯥꯏ ꯑꯃꯨꯛꯀ ꯐꯤꯕꯝꯁꯤ ꯏꯁꯤꯡ ꯁꯤꯗꯒꯤ ꯍꯦꯟꯒꯠꯂꯛꯄ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯃꯨꯛꯀ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯛꯀꯦ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ ꯑꯗꯨꯝ ꯃꯩꯁꯨ ꯂꯥꯛꯇꯦ ꯃꯣꯕꯥꯏꯜ ꯆꯥꯔꯖ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯨꯅ ꯂꯥꯏꯚꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯒꯦ ꯏꯝꯐꯥꯜꯒ ꯌꯨꯝ ꯂꯥꯞꯅꯗꯦ ꯑꯗꯨꯕꯨ ꯏꯝꯐꯥꯜ ꯆꯠꯄꯁꯤ ꯌꯥꯝ ꯕꯦꯔꯥ ꯀꯥꯔꯦ ꯂꯝꯕꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯦ ꯀꯛꯋꯥ ꯁꯤꯡꯖꯃꯩ ꯂꯣꯏꯅ ꯍꯧꯖꯤꯛ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯦꯕ ꯂꯝꯕꯤꯁꯦ ꯗ꯭ꯔꯦꯅꯦꯖ ꯁꯤꯁꯇꯦꯝ ꯃꯔꯝ ꯆꯥꯗꯕꯅ ꯐꯨꯟꯖꯤꯟꯈꯤꯕꯅ ꯍꯧꯖꯤꯛ ꯗ꯭ꯔꯦꯅꯦꯖꯇ ꯅꯂꯥꯗ ꯆꯦꯟꯈꯤꯗꯕ ꯏꯁꯤꯡꯗꯨ ꯂꯣꯏꯅ ꯂꯝꯕꯤꯗ ꯆꯦꯜꯂꯒ ꯂꯩꯔꯦ ꯑꯗꯨꯒ ꯌꯨꯝꯗ ꯆꯪꯁꯤꯜꯂꯒ ꯌꯨꯝꯗꯁꯨ ꯊꯨꯝꯕ ꯌꯥꯎꯔꯦ